ꯁꯤꯂꯁꯤꯔꯥ ꯑꯝꯇ ꯆꯥꯒꯦ. ꯑꯃꯇꯪ ꯍꯥꯏꯗꯤ ꯑꯣ ꯍꯥꯎꯔꯕꯣ ꯍꯥꯎꯔꯦ ꯍꯥꯎꯋꯦ. ꯑꯗꯨꯗꯤ ꯌꯨꯝ ꯆꯠꯂꯁꯤꯅꯦ ꯍꯥꯏ ꯃꯦꯝ ꯉꯁꯤꯗꯤ ꯂꯨꯍꯣꯡ ꯃꯇꯨꯡ ꯑꯍꯥꯟꯕ ꯆꯩꯔꯥꯎꯕ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤꯁꯦ ꯌꯨꯝꯗ ꯌꯥꯝ ꯀꯦꯖ ꯅꯧꯖꯅ ꯆꯠꯆꯅꯤꯡꯕ ꯑꯗꯒꯤ ꯌꯥꯝꯗꯕ ꯄꯣꯠ ꯃꯄꯨꯡ ꯐꯥꯅ ꯄꯨꯕ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠꯁꯦ ꯈꯤꯇꯪ ꯁꯣꯞꯄꯤꯡ ꯇꯧꯔꯨꯒꯦ ꯕꯖꯥꯔꯐꯥꯎꯗꯤ ꯌꯧꯊꯣꯛꯎꯒꯦꯅ ꯏꯕꯥꯅꯤ ꯂꯣꯏꯁꯤꯜꯂꯦ ꯆꯠꯄ ꯌꯥꯔꯦ ꯌꯥꯔꯦ. ꯃꯌꯥꯝ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯁꯨꯝ ꯁꯣꯞꯄꯤꯡ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯅꯨꯄꯤꯒꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯑꯗꯒꯤ ꯆꯦꯛꯑꯞꯀ ꯇꯥꯏꯃꯤꯡ ꯄꯨꯟꯕꯒ ꯑꯩ ꯃꯃꯥꯡꯗ ꯇꯦꯁ ꯅꯨꯡ ꯇꯧꯔꯝꯕ ꯔꯤꯖꯜ ꯃꯌꯥꯝꯗꯣ ꯆꯦꯛꯑꯞ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯑꯗꯨꯝ ꯆꯥꯟꯅꯔꯦꯅ ꯍꯣꯁꯄꯤꯇꯥꯜ ꯍꯥꯟꯅ ꯆꯪꯊꯣꯛꯑꯝꯃꯦ ꯗꯣꯛꯇꯔ ꯌꯦꯡꯊꯣꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯕꯖꯥꯔ ꯆꯠꯂꯦ ꯑꯁ ꯃꯤ ꯈꯨꯆꯤꯟꯁꯤꯗꯤ ꯐꯖꯔꯦ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯟꯅ ꯆꯪꯉꯨꯔꯒꯦ ꯆꯩꯔꯥꯎ ꯃꯌꯥꯒꯤ ꯁꯤꯐꯥꯎ ꯌꯧꯅꯤ ꯐꯅꯌꯥꯝ ꯉꯜꯂꯤꯉꯩꯗꯩꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ. ꯍꯌꯦꯡꯁꯤꯒꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯣꯝꯗꯩ ꯆꯠꯍꯧꯔꯤꯁꯤꯅꯦ ꯍꯥꯏꯖꯟꯈ꯭ꯔꯁꯤꯔꯥ? ꯁꯣꯝ ꯆꯪꯈ꯭ꯔꯁꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯇꯧꯔꯨꯔꯒꯦ ꯄꯣꯔꯣꯝꯒꯤ ꯃꯊꯛꯁꯦ. ꯆꯪꯉꯣ ꯄꯣꯔꯣꯝ ꯌꯦꯡꯉꯣꯌꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯌꯥꯝ ꯀꯥꯟꯅꯔꯕ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯔ ꯂꯥꯛꯑꯦꯀꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯄꯥꯟꯗ ꯊꯣꯛꯄ ꯈꯣꯠꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯇꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯥꯔꯀꯥꯟꯗꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯝꯁꯦ ꯑꯅꯝꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤꯀꯣ ꯌꯥꯝ ꯑꯗꯨꯝ ꯇꯦꯟꯅ ꯑꯗꯨꯝ ꯀꯛꯆꯕꯅꯤ ꯈꯤꯇꯪ ꯁꯥꯡꯉꯛꯄꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯍꯥꯒꯠꯆꯕꯣꯏ ꯀꯔꯤꯕꯣꯏ ꯑꯗꯒꯤ ꯁꯝꯁꯦ ꯑꯗꯨꯝ ꯀꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯁꯤꯗꯤ ꯇꯧꯔꯀꯥꯟꯗ ꯑꯩ ꯀ꯭ꯌꯣꯔ ꯑꯦꯐꯇꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯩ ꯂꯩꯖꯔꯒ ꯑꯩ ꯁꯤꯖꯤꯟꯅꯕ ꯈꯔ ꯍꯧꯖꯔꯛꯄꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯝ ꯀꯦꯟꯕ ꯈꯣꯠꯄ ꯈꯔ ꯑꯗꯨꯝ ꯍꯟꯊꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯁꯣꯏ ꯊꯣꯛꯑꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯟꯗ꯭ꯔꯐ ꯑꯩꯈꯣꯏꯒꯤ ꯂꯨꯄꯧ ꯂꯩꯕꯅꯤ ꯈꯪꯗꯦ ꯍꯥꯒꯠꯆꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯁꯝ ꯀꯦꯟꯕꯒꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯃꯊꯥ ꯁꯥꯕꯅꯦꯕ ꯂꯋꯥꯏ ꯇꯥꯡꯁꯤꯜꯂꯛꯄ ꯈꯣꯠꯄꯒ ꯃꯊꯥ ꯌꯥꯝ ꯁꯥꯕꯅꯦꯕ ꯑꯗꯨꯅ ꯁꯝꯗ ꯀꯩꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯀꯥꯟꯅꯔꯅꯤ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯁꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯩ ꯀꯃꯥꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯁꯤ ꯂꯩ ꯄ꯭ꯔꯗꯛꯁꯦ ꯃꯁꯤ ꯊꯥꯎꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯣꯏꯜꯁꯤ ꯍꯦꯌꯔ ꯒ꯭ꯔꯣꯠ ꯑꯣꯏꯜꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯇꯥꯏꯝ ꯑꯣꯏꯕ ꯄꯨꯡ ꯌꯥꯝꯅ ꯐꯪꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯇꯨꯝꯃꯝꯗꯥꯏ ꯑꯣꯚꯔꯅꯥꯏꯠ ꯑꯗꯨꯝ ꯂꯩꯅꯅꯕ ꯑꯩꯈꯣꯏ ꯇꯨꯝꯃꯝꯗꯥꯏꯗ ꯇꯩꯕꯅ ꯕꯦꯁ ꯑꯣꯏ ꯑꯗꯨꯒ ꯃꯊꯪꯗ ꯁꯤꯒꯤ ꯁꯝꯄꯨꯁꯦ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯁꯤ ꯁꯝꯄꯨꯁꯦ ꯐꯖꯅ ꯇꯥꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯗꯤ ꯊꯥꯎ ꯇꯩꯈꯤꯕ ꯁꯝꯗꯣ ꯑꯃꯨꯛ ꯐꯖꯅ ꯇꯥꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯝꯄꯨ ꯑꯃ ꯂꯨꯖꯗꯤ ꯍꯦꯌꯔ ꯀꯟꯗꯤꯁꯅꯔ ꯅꯨꯄꯤ ꯅꯨꯄꯥ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯅꯝꯕ ꯂꯣꯏ ꯇꯧꯅꯔꯕ ꯉꯥꯛꯇꯅꯤ ꯍꯦꯌꯔ ꯀꯟꯗꯤꯁꯅꯔꯁꯦ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕꯤꯔꯅꯤ ꯃꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯌꯔ ꯁꯦꯔꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯀ꯭ꯌꯣꯔ ꯑꯦꯐꯀꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯦꯔꯝꯁꯤ ꯌꯥꯝ ꯀꯥꯟꯅꯩꯅ ꯈꯜꯂꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯗꯨꯝ ꯂꯩꯔꯦꯅ ꯈꯜꯂꯦ ꯁꯝꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯨꯠ ꯑꯣꯏꯔꯒ ꯊꯣꯠ ꯂꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯃꯨꯠ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯝꯒꯤ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝ ꯀꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯗꯦꯂꯤ ꯌꯨꯁ ꯅꯠꯇꯦꯀꯣ ꯉꯁꯥꯏ ꯄꯟꯖꯈ꯭ꯔꯤꯕ ꯍꯦꯌꯔ ꯑꯣꯏꯜ ꯍꯥꯏꯇꯥꯔꯦ ꯍꯦꯌꯔ ꯊꯥꯎꯗꯨꯒ ꯑꯜꯇꯔꯅꯦꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯀꯣ ꯁꯤꯒꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯀ꯭ꯌꯣꯔ ꯑꯦꯞꯅ ꯄꯤꯕ ꯑꯗꯨꯝꯂꯕ ꯇꯦꯕ꯭ꯂꯦꯠꯅꯤ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦꯀꯣ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯃꯁꯤꯅ ꯀꯥꯟꯅꯔꯤꯁꯤ ꯀꯩꯅꯣ ꯃꯁꯤꯗ ꯌꯥꯎꯔꯤꯁꯤ ꯃꯜꯇꯤꯚꯤꯇꯥꯃꯤꯟ ꯌꯥꯎꯔꯦ ꯃꯜꯇꯤ ꯃꯤꯅꯔꯦꯜ ꯋꯤꯠ ꯑꯦꯃꯤꯅꯣ ꯑꯦꯁꯤड्स ꯀꯣ ꯒ꯭ꯔꯤꯟ ꯇꯤ ꯑꯃꯁꯨꯡ ꯒ꯭ꯔꯦꯞ ꯁꯤꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯁꯥꯔꯛꯄ ꯑꯗꯨꯝꯂꯕ ꯇꯦꯕ꯭ꯂꯦꯠꯅꯤ ꯃꯦꯟꯂꯤ ꯐꯣꯔ ꯑꯦꯗꯜꯠꯁꯀꯤꯅꯤꯀꯣ ꯃꯦꯟ ꯋꯨꯃꯦꯟ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯁꯤ ꯇꯦꯕ꯭ꯂꯦꯠꯁꯦꯀꯣ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯣꯔꯗꯔ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯁ꯭ꯇꯣꯔꯁꯤꯡꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀ꯭ꯌꯣꯔ ꯑꯦꯞ ꯍꯥꯏꯕꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯔꯣ ꯍꯦꯛ ꯆꯪꯕꯒ ꯃꯗꯨꯗ ꯑꯦꯚ꯭ꯔꯤ ꯇꯥꯏꯞ ꯁ꯭ꯀꯤꯟꯒꯤ ꯍꯦꯌꯔꯒꯤ ꯇꯣꯉꯥꯟ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗ ꯍꯦꯌꯔꯒꯤ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯍꯦꯌꯔ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯪ ꯂꯨꯄꯧ ꯂꯩꯔꯦꯅ ꯈꯜꯂꯁꯦ ꯂꯨꯄꯧꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒ ꯆꯥꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯦꯂꯦꯛ ꯇꯧꯕꯤꯔꯒ ꯅꯪꯒꯤ ꯁꯝꯒꯤ ꯀꯟꯗꯤꯁꯟꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯜ ꯗꯣꯛꯇꯔꯒ ꯑꯗꯨꯝ ꯅꯪ ꯂꯥꯏꯐ ꯆꯦꯛ ꯇꯧꯔꯒ ꯅꯪꯒꯤ ꯁꯝꯗꯨꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒ ꯆꯥꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯈꯣꯏꯅ ꯄꯤꯔꯛꯀꯗꯣꯏꯅꯤ ꯅꯪꯒꯤ ꯁꯝꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯨ ꯁꯨꯃꯥꯏꯅ ꯑꯩꯁꯤ ꯎꯠꯆꯔꯤꯕ ꯁꯨꯃꯥꯏꯅ ꯐꯣꯇꯣꯁꯦ ꯀꯥꯞꯄꯒ ꯃꯈꯣꯏꯗ ꯊꯥꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯏꯁꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯒ ꯆꯥꯅꯕ ꯑꯟꯁꯔꯗꯨ ꯅꯪꯅ ꯄꯤꯔꯒ ꯅꯪꯒꯤ ꯂꯩꯔꯤꯕ ꯁꯝꯒꯤ ꯀꯟꯗꯤꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯝ ꯄ꯭ꯔꯗꯛꯁꯤꯡ ꯊꯣꯛꯂꯛꯑꯅꯤ ꯁ꯭ꯀꯦꯅꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯣꯔꯗꯔ ꯇꯧꯐꯝ ꯊꯣꯛꯏꯁꯦ ꯁꯤꯗ ꯇꯧꯕꯤꯔꯣ ꯁꯤꯅ ꯑꯩꯒꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕꯒꯤꯅꯤꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯣꯔꯗರ್ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯁꯤꯗ ꯄꯤꯔꯤꯕ ꯄ꯭ꯔꯣꯃꯣ ꯀꯣꯗ AK100 ꯍꯥꯏꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯑꯣꯔꯗꯔ ꯑꯦꯃꯥꯎꯟꯗꯨꯗꯒꯤ ₹100 ꯑꯣꯐꯔ ꯂꯩꯒꯅꯤꯀꯣ ꯍꯤꯔꯣ ꯐꯅꯦꯛꯅ ꯌꯦꯡꯗꯣꯏꯁꯦ ꯁꯤꯔꯣ ꯑꯩꯁꯦ ꯀꯃꯥꯏ ꯁꯨꯠ ꯑꯃ ꯂꯧꯕꯤꯁꯤꯔꯥꯅ ꯈꯟꯕ ꯑꯗꯨ ꯈꯛꯇꯔ ꯑꯇꯩꯗꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯏꯃꯥꯕꯣꯛꯀꯤ ꯑꯃꯇꯒ ꯂꯧꯕꯤꯒꯦ ꯑꯦ ꯏꯃꯥꯕꯣꯛꯀꯤꯁꯦ ꯑꯁꯨꯝꯕ ꯆꯨꯅꯤꯒꯨꯝꯕ ꯂꯧꯕꯤꯕꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯆꯨꯅꯤ ꯃꯆꯥ ꯑꯝꯇ ꯁꯤꯒꯨꯝꯕ ꯃꯆꯨꯁꯨ ꯄꯥꯝꯖꯕꯗꯣ ꯁꯤ ꯑꯣꯏꯅ ꯇꯧꯕꯤꯔꯁꯤ ꯏꯪ ꯂꯥꯎꯔꯅꯤ ꯀꯥꯂꯦꯟꯒꯤ ꯑꯩꯒꯤꯔꯣ ꯌꯦꯡꯒꯦꯅꯦ ꯁꯤꯁꯤꯃꯒ ꯄꯨꯟ ꯂꯥꯛꯇꯣꯔꯦ ꯏꯃꯥ ꯑꯗꯨ ꯁꯟꯊꯤ ꯃꯆꯨꯁꯨ ꯐꯖꯩ ꯁꯤꯁꯦ ꯑꯗꯨꯗꯨꯁꯨ ꯐꯖꯩ ꯃꯦꯗꯤꯌꯝ ꯇꯥꯔꯦ ꯏꯪꯗꯤ ꯂꯥꯎꯋꯦ
ꯀꯝꯕ ꯂꯧꯕꯤꯁꯤꯅꯦ ꯈꯜꯂꯣꯅꯦ ꯑꯅꯤꯗꯣ ꯑꯃ ꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯒꯦ ꯁꯤꯁꯦ ꯐꯔꯦ ꯐꯔꯦ ꯌꯦꯡꯖꯒꯦ ꯚꯥꯏꯂꯦꯠꯅ ꯃꯄꯥꯟ ꯑꯣꯏꯕꯁꯦ ꯄꯤꯡꯛꯇ ꯂꯣꯛ ꯈꯔ ꯇꯧꯔꯤꯌꯦ ꯑꯗꯨꯒꯤꯅꯤ ꯅꯤꯅꯦ ꯁꯤꯁꯦ ꯀꯩ ꯐꯤ ꯑꯣꯏꯗꯣꯏꯅꯣ ꯃꯨꯀꯥ ꯐꯦꯟꯕꯤ ꯃꯃꯜ ꯀꯌꯥ ꯂꯩꯒꯦ ꯑꯩꯔꯣ ꯂꯣꯛ ꯈꯔ ꯇꯧ ꯑꯗꯨꯒꯤ ꯊꯦꯡꯀ꯭ꯌꯨ ꯐꯅꯦꯛ ꯆꯥꯅꯕ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯁꯨꯠ ꯊꯤꯕꯗꯣ ꯑꯟꯗ꯭ꯔꯣꯃꯌꯥ ꯑꯟꯗ꯭ꯔꯣꯗꯤ ꯌꯧꯗꯦ ꯎꯆꯣꯜ ꯑꯅ ꯍꯨꯏꯀꯞꯀꯤ ꯃꯊꯪ ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ ꯑꯣꯏꯅ ꯂꯧꯕꯤꯔꯁꯦ ꯁꯤ ꯐꯖꯩ ꯐꯅꯦꯛ ꯌꯥꯎꯔꯣ ꯍꯥꯏꯔꯣ ꯐꯅꯦꯛꯁꯦ ꯑꯁꯣꯝꯗꯩ ꯂꯧꯔꯨꯔꯁꯤ ꯍꯣꯏ ꯁꯤꯁꯨ ꯑꯣꯏꯅ ꯂꯧꯔꯁꯤ ꯈꯔ ꯇꯧꯕꯅꯦ ꯌꯥꯔꯕ ꯉꯥꯏꯈꯣ ꯁꯤ ꯄꯣꯂꯤꯁꯇ ꯏꯆꯦꯒꯤ ꯑꯝꯇꯒ ꯌꯦꯡꯒꯦ ꯏꯅꯝꯃꯩꯗꯨꯔꯣ ꯁꯤꯁꯨ ꯑꯣꯏꯅ ꯂꯧꯕꯤꯔ ꯅꯍꯥꯅꯤꯅ ꯑꯗꯨꯝ ꯑꯔꯪꯕ ꯈꯔ ꯁꯦꯠꯆꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯥꯒꯤꯁꯨ ꯈꯔ ꯀꯨꯞꯄ ꯆꯠꯂꯨꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯠꯂꯨꯒꯦ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯄꯣꯠ ꯂꯩꯕ ꯍꯥꯏꯔꯦꯗꯅ ꯁꯨꯠ ꯐꯪꯗꯦ ꯁꯤꯒꯤ ꯃꯆꯨꯒ ꯆꯥꯟꯅꯕ ꯐꯅꯦꯛ ꯑꯃꯨꯛ ꯊꯤꯕ ꯆꯠꯂꯤ ꯎꯒꯗ꯭ꯔꯣ ꯎꯕ꯭ꯔꯕ ꯅꯪ ꯒꯪꯒꯝ ꯆꯠꯂꯤꯗꯣ ꯁꯤꯗ ꯂꯥꯛꯑꯣ ꯈꯜꯂꯨꯗꯣꯏꯅꯦ ꯈꯣꯟꯖꯦꯜ ꯇꯥꯔꯀꯥꯟꯗ ꯈꯪꯉꯛꯏꯅꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯥꯗꯦꯀꯣ ꯑꯣꯖꯥꯅ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯕꯣ ꯀꯟꯈꯠꯂꯦ ꯅꯪ ꯀꯝꯗꯧꯔꯤꯒꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏꯊꯣꯛꯏꯍꯦ ꯅꯣꯏꯊꯣꯛꯑꯦ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯏꯌꯦ ꯕꯖꯥꯔꯒꯤ ꯑꯗꯩꯗ ꯅꯣꯏ ꯅꯣꯡꯇ ꯀꯣꯏꯔꯛꯎꯗꯅ ꯀꯣꯏꯔꯛꯀꯦ ꯑꯩꯁꯨ ꯌꯥꯗꯗꯅ ꯐꯅꯌꯥꯝ ꯀꯣꯏ ꯅꯥ ꯂꯩꯔꯨꯔꯦꯕ ꯑꯗꯨꯗꯨꯒꯤ ꯅꯣꯏ ꯕꯖꯥꯔꯒꯤ ꯃꯌꯥꯝ ꯌꯣꯟꯊꯣꯛꯄ ꯌꯧꯋꯦ ꯑꯗꯨꯅꯦ ꯅꯣꯏꯅꯅꯦ ꯑꯄꯥꯝꯕꯗꯨ ꯈꯔ ꯂꯧꯕꯤꯔ ꯌꯥꯏꯗꯅ ꯑꯩ ꯍꯥꯏꯕꯅꯦꯕꯀꯣ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕ ꯑꯩꯅ ꯈꯪꯗꯦ ꯆꯥꯅꯕ ꯌꯥꯎꯕ꯭ꯔꯦ ꯂꯧꯊꯣꯛꯑꯣ ꯃꯥꯏ ꯍꯥꯏꯐꯦꯠ ꯊꯥꯡꯖꯜꯂ ꯌꯦꯡꯉꯒꯦ ꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯤ ꯑꯄꯥꯝꯗꯨꯒꯗꯤ ꯌꯦꯡꯅꯔꯒꯗꯤ ꯅꯪ ꯁꯤꯗ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯑꯣꯏꯕ ꯑꯃꯗꯤ ꯐꯪꯉꯦ ꯍꯥꯏꯐꯦꯠꯇ ꯌꯦꯡꯖꯒꯦꯅꯦ ꯉꯁꯥꯏꯅ ꯁꯤꯗꯒꯤ ꯁꯨꯠ ꯂꯧꯔꯝꯒꯗꯕꯅꯦ ꯑꯩꯗꯣ ꯕꯥꯞ ꯑꯣꯏꯗꯦ ꯀꯩ ꯍꯥꯏꯅꯣ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯕꯗꯤꯅꯦ ꯅꯪꯒꯤ ꯁꯤꯒꯤꯁꯦ ꯑꯩꯅꯅꯦ ꯅꯪꯅ ꯁꯤ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯝꯃꯒ ꯁꯤ ꯁꯨꯠꯁꯤꯗ ꯄꯩꯁꯥ ꯍꯥꯞꯄ ꯌꯥꯏꯌꯦꯗ ꯅꯨꯄꯥꯒꯤ ꯁꯨꯠꯅꯦꯕ ꯃꯃꯜꯁꯨ ꯀꯥ ꯍꯦꯟꯅ ꯇꯥꯡꯗꯕ ꯑꯗꯩ ꯅꯣꯏꯅ ꯐꯤꯔꯣꯜ ꯂꯩꯕ ꯂꯣꯏꯔꯦ ꯐꯤꯔꯣꯜ ꯂꯩꯕ꯭ꯔꯣ ꯀꯩꯅꯣ ꯍꯣꯏꯒꯤ ꯂꯧꯔꯁꯦ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯅꯅꯥ ꯍꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗ ꯁꯥ ꯃꯥꯜꯂꯦ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯗ ꯁꯥ ꯃꯥꯜ ꯂꯩꯔꯝꯃꯦ ꯁꯥ ꯃꯥꯜꯂꯦ ꯑꯦꯜꯗ ꯇꯥꯔꯦ ꯑꯦꯜꯗ ꯂꯩꯇꯕ꯭ꯔꯥ ꯁꯤ ꯆꯥꯎꯅꯤ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯂꯤꯁꯜꯂ ꯌꯦꯡꯉꯨꯔꯣ ꯅꯨꯄꯤ ꯑꯉꯥꯡ ꯀꯩꯀꯩꯒꯤ ꯐꯤꯔꯣꯜ ꯆꯥꯔꯣꯟ ꯂꯩꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯏꯆꯦꯟ ꯂꯩꯔꯤꯕ ꯃꯥꯃ ꯑꯗꯒꯤ ꯏꯀꯨꯕꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯃꯌꯥꯝꯒꯤꯁꯨ ꯂꯩꯒꯦꯅ ꯀꯥꯈꯠꯂꯨꯕꯅꯤ ꯌꯦꯡꯉꯨꯕꯅꯤ ꯗꯨꯀꯥꯟ ꯅꯍꯥꯒꯤꯁꯨ ꯑꯍꯟꯒꯤꯁꯨ ꯈꯤꯇꯪ ꯌꯥꯎꯁꯪꯒꯤ ꯏꯁꯇꯣꯛꯀ ꯂꯣꯏꯈꯤꯕꯒ ꯈꯤꯇꯪ ꯃꯑꯣꯡ ꯃꯔꯤꯟ ꯀꯩꯅꯣ ꯇꯥꯕꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒꯦꯅ ꯀꯨꯝꯊꯔꯛꯄꯗ ꯇꯥꯟ ꯆꯥꯔꯤꯁꯨ ꯄꯤꯁꯨꯝ ꯐꯣꯏꯅꯤꯡ ꯂꯩꯕꯒ ꯇꯥꯟ ꯆꯥꯔꯤꯁꯨ ꯐꯣꯏꯗꯣꯛꯑꯒꯦꯅ ꯍꯥꯡ ꯂꯩꯔꯝꯃꯦ ꯂꯥꯎꯅ ꯆꯪꯁꯤꯜꯂꯒꯦ ꯐꯣꯏꯗꯣꯛꯎꯔꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯇꯥꯟ ꯆꯥꯕꯗꯣ ꯉꯥꯛ ꯑꯣꯏꯈ꯭ꯔꯦ ꯄꯣꯠ ꯆꯩ ꯂꯩ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯊꯦꯡꯉꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯨ ꯐꯔꯛ ꯇꯥꯔꯅꯤ ꯅꯨꯡꯗꯥꯡ ꯐꯪꯖꯟꯅꯔꯅꯤꯅ ꯅꯍꯥꯟꯗꯒꯤ ꯏꯗꯂꯤ ꯗꯣꯁꯥ ꯆꯥꯒꯦꯅ ꯂꯩꯕꯅꯤ ꯃꯥꯁꯨ ꯗꯥꯎ ꯌꯥꯔꯦ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯆꯪꯉꯦ ꯆꯥꯛ ꯌꯥꯎꯏꯅ ꯄ꯭ꯂꯦꯟ ꯔꯥꯏꯁ ꯇꯧꯔ ꯆꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯌꯥꯔꯦ ꯄ꯭ꯂꯦꯟ ꯔꯥꯏꯁꯇꯣ ꯀꯩ ꯌꯥꯎꯅ ꯃꯦꯅꯨꯗꯣ ꯏꯟꯖꯥꯡꯒꯨꯝꯕ ꯃꯊꯦꯜꯗꯣ ꯄ꯭ꯂꯦꯟ ꯄꯔꯣꯊꯥ ꯑꯃ ꯇꯧꯔꯁꯤꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯤ ꯄ꯭ꯂꯦꯟ ꯄꯔꯥꯊꯥ
Chili yaurakre, chili ka dosaga. Chili dos. Chili yaurakre. Dari. Kita gitar ya. Ayo tias dum tawar ke chili ka dosaga. ถ่ายต่อเหรอ好的慢着呀 Salah salah. 呀 Claro. 现在ถ่ายแล้วนะ Ayo yang tias. Ayo cara ke. 一滴精一点 Yo. 一滴精的没有三斤一层 好呀。Salah salah. 好了 Miyam silena silong to eh. Shopping di jora ba tabon natin. Matam sang ni hasang wai. 干嘛 Shopping sa pazam no. cái cái nãy cái thằng qua cái thằng cái lấy thằng lấy Trong nhà nó hậu á. Mà con đi mi của mình. 그냥 떡도 해보자. 그래. 사동만 해보자. 인동만 해보자. 사과로. 빨라. 살살. nó hậu bên. Đây đi. Mà đó. Hai cái sum istagi haropam staple put with them ne. Ya da buat wala put. Ada busak tiền với lấy pon tiền ha. Sao bây giờ mình học bro? Yes. Sak lama di sak sama sak ne. Sak tiền với lấy pon tiền. Dùng trái rô nó bự lờ cơ. Sao lục quản toàn biết đó. Cái nó to không sẽ lờ đi. Không. Thịt xa thì tụm tụi. Không biết kìa. Thế sao? Cái vô sát lẹ. Không biết ăn rồi không biết ăn rồi. Nó bốc hay là bò? Cá. Chắc mana boleh buat? Cak mana? Mana? Mana ini? Sambal dengan ini. Bây giờ mình phải đánh cho thôi. Được. Hay chỉ thêm tiền thôi. Mà nó chỉ lỡ chuyện à? What đi nhà leo như nó bèo. Cái cây mùa này trong ngày nào bây giờ? Nhưng mà trong ngày nào bây giờ? Mà. Đây quay. Cái gì nó cái làm sao rồi rồi. Không có tí hỏi. Cũng cần làm sao làm bộ ấy đều. Chạo ơi cái sản phẩm đó. Chạo ăn bây giờ. Nó sẽ lùi hầu bro. Hầu. Hầu làm nào mà. Kenapa saya pilihan haram bro? Alu kong kan belum tahu.
นั่งพูดทันเลย Nang berangkat lian peracara yang saya. เล่นไรใช่ไหม Lu peracara gitu. Nó plain rồi ha. Nó plain peracara. Nó plain rồi ạ. เป็นยังครับพวกแก Ya, wah. อ่าอย่าได้ค่อยน้ำชาสุดเลยนะ Ăn tập sai. เอามาตั้งให้จริงโอ้ Ôi nhầm nhầm. เจ้า Đang đang ở hai kia. Bạn video yang mana? Rajasthan ni masih bu. Cái house sai ni masih punca tinjak ni nak sari dia minta udah. พี่จะมาดู Minum na rubaya dah mana pan. ข้าช่างเผาข้าช่างวันที่เผาพวกเราเดินนิดนะอันเด้อไอ้เด็กทุนในน้ำตัวพวกมันโอ้ยดีกว่าคุยสิ Dia apa? Nong dah hawa, nong dah. ทุนในน้ำตัวพวกมันโอ้ยจะไปแต่เลยซาบะอันนั้น Nong dah balik. ชาวลงต้องเขาเสียเลยที่ฉีนี่ Yang ada mana tu? Hau zaman minum tu boleh hau ke? เอาที่เขาเอง Nanti, nama เอาที่เขาเอง macam tu zaman hana tak, tu kita tak ni. Kau juga. Nanti barang nak, anh saya aku tu hau, anh lagi banyakแบบมีkita je mà hau si kamai tu ni, kanเราเสลดเดียนั่นมีหัวเสลดอ่ะชิมต่างๆตัว มาเท่าเมืองซาดิเขาก็ให้เราคุยกัน तो भाव है गोपाल भंडार को डील करता है ना गोपाल भंडार को हम इमान नुकसीबा में कोई भी थंग कलम नहीं पोंगनाव ने कोई फैमिली जीมีเชียนมาปั่นแล้วมีท้องอ่ะมันมีสัตว์ป่ะ वो 110 रुपया में แล้วมีสัตว์ป่ะก็ซาเรบอกคุยเรื่องอุ่นอะไรด้วยนะ กูเลยเสลดจ้ะ สุดเลยนะเอาหรอวะเอาไร เอา เดี๋ยวยิ้มซะเลยสิเนี่ย ฮะ ยิ้มซะเลยสิ ฮ่า हाँ और दम लो रे दुपी तो उल्ला रोगे पूरा तार ले गए माँ पूरा लो रे पर गैस ताई टेंजर के मैं एडवांस का हैप्पी से रहो को नो पान पैसे बच्चे कोई की न्यू ईयर नहीं है तारे को सही ना के जो हम लम खुदी मकी मसाम सही न्यू ईयर ले इंटरनेशनल कोई डेट 1 2 कोई डेट 1 कोई बाय बाय तो हाई बुआनी बच्चे कोई की कहीं नो सजीबू नो पान बस से रहो बस ना कोई की न्यू ईयर नहीं पुनः तुम लाटमिनसी बापूगी कनो तक चाहिए नौ लाख पुदा हैप्पी न्यू ईयर है तारे को एडवांस हैप्पी सेराओ सिम थमजगे बाय